ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯝꯗꯝꯁꯤ ꯊꯣꯛꯂꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ 28ꯅꯤ ꯁꯨꯔꯤꯕ ꯐꯥꯎꯕꯗ ꯁꯥꯟꯇꯤ ꯂꯩꯇꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯁꯪꯗꯥꯏꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠꯀꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ ꯑꯃꯤꯠ ꯁꯍꯥꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯌꯥꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯉꯁꯤꯁꯨ ꯔꯥꯖ ꯚꯕꯟꯗ ꯒꯕꯔꯅꯔ ꯎꯅꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯠꯈꯤꯕ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈꯤꯕ ꯍꯥꯏꯔꯤꯕ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯒꯤ ꯊ꯭ꯔꯨꯗ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯋꯥꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯨꯀꯤ MLA 10ꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯣꯇꯣꯅꯣꯃꯤ ꯑꯃ ꯇꯥꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯐꯣꯡꯗꯣꯛꯂꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯐꯝ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯅꯤꯌꯣꯝ ꯀꯥꯏꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟꯒꯤ ꯋꯥꯡꯃꯗ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯕ ꯀꯌꯥ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯒꯤ ꯏꯝꯐꯥꯜ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯗꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯩꯈꯣꯏ ꯂꯥꯟꯁꯥ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯁꯨ ꯂꯩꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗꯒꯤ ꯂꯥꯛꯆꯅꯤꯡꯁꯤ ꯑꯣꯖꯥ ꯗꯅꯕꯤꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯗꯅꯕꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯝꯐꯥꯜꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯗꯒꯤ ꯆꯔꯥꯡꯅꯕ ꯀꯌꯥ ꯂꯩꯔꯤꯉꯩꯁꯤꯗ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒ ꯎꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯧꯕꯤꯕ ꯌꯥꯕꯖꯥ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗꯤ ꯁꯨꯅ ꯇꯧꯕꯅꯤꯗꯅꯀꯣ ꯍꯣꯏ ꯁꯨꯗ ꯂꯩꯕ ꯀꯥꯡꯕꯨꯅꯦ ꯑꯗꯒꯤ ꯕꯔꯃꯥꯗ ꯂꯥꯟ ꯍꯧꯖꯕ PDFꯅꯦ ꯀꯣ ꯃꯣꯏꯗꯨ ꯁꯤꯐꯥꯏꯁꯤꯡꯒ ꯂꯣꯏꯅꯔꯒ ꯂꯣꯏ ꯇꯧꯕꯅꯤꯅ AR ꯌꯥꯎꯕ ꯃꯥꯟꯕꯒꯤ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩ ꯀꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯏꯇꯤ ꯅꯨꯡꯇꯤ ꯐꯣꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯨ ꯃꯥꯏ ꯃꯥꯒꯤ ꯗꯤꯖꯥꯏꯅꯦꯇꯦꯠ ꯀꯦꯝꯞꯇ ꯂꯩꯍꯜꯂꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯃꯨ ꯁꯣꯁꯨ ꯃꯣꯏ ꯑꯅꯤ ꯄꯥꯏꯃꯤꯟꯅꯩꯅꯤꯗꯅꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯍꯥꯏꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯅꯣꯡꯃꯩꯗꯨ ꯄꯤꯕ ꯌꯥꯎꯔꯤꯅꯦꯕ ꯏꯁꯝ ꯁꯝꯅ ꯏꯟꯇꯔꯅꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯌꯦꯡꯉꯒ ꯃꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯃ ꯑꯗꯨꯝ ꯐꯣꯡꯅ ꯎꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯥꯏꯒꯤ ꯁꯨꯗ ꯂꯩꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ PDFꯇꯨꯅꯦ ꯑꯅꯤꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯩꯇꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄꯗꯨ ꯁꯨꯝ ꯗꯤꯐꯦꯟ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯅ ꯃꯩ ꯊꯥꯔꯦ ꯃꯩ ꯊꯥꯕꯤ ꯍꯥꯠꯂꯦ ꯍꯥꯠꯄꯤ ꯇꯧꯅꯗꯅ ꯀꯥꯞꯄꯦ ꯀꯥꯞꯅꯕꯤ ꯇꯧ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯏꯔꯥꯡꯁꯤꯗꯤ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯇꯧꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯉꯝꯕꯁꯨ ꯌꯥꯏ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯊꯝꯃꯤꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯂꯧꯕꯤꯕ ꯌꯥꯏ ꯑꯣꯖꯥ ꯆꯨꯝꯃꯤ ꯃꯥꯒꯤ ꯆꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ 6th ꯁꯦꯗꯨꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯄꯤꯕ ꯃꯇꯝꯗ ꯇꯝꯄꯥꯛꯇꯁꯨ ꯏꯔꯥꯡ ꯌꯥꯝ ꯍꯧꯅꯤ ꯇꯝꯄꯥꯛꯀꯤ ꯑꯄꯥꯝꯕ ꯄꯤꯕꯗꯁꯨ ꯆꯤꯡꯒꯤ ꯏꯔꯥꯡ ꯌꯥꯝ ꯍꯧꯅꯤ ꯑꯗꯨꯅ ꯏꯔꯥꯡꯗꯤ ꯑꯗꯨꯝ ꯂꯦꯞꯄꯣꯏꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯃꯥ ꯂꯩꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯁꯨ ꯃꯥ ꯂꯧꯔꯝꯒꯅꯤ ꯁ꯭ꯇꯦꯞꯇꯣꯀꯣ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤ ꯃꯥꯅ ꯁꯦꯟꯇꯔꯅ ꯃꯇꯝ ꯈꯔ ꯄꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯂꯥꯛꯑꯒ ꯇꯧꯔꯒꯗꯤ ꯑꯦꯅꯤꯃꯦꯇꯦꯠ ꯁꯁꯄꯦꯟꯁꯟꯒꯨꯝꯕꯒ ꯊꯝꯖꯤꯜꯂꯝꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯁꯨ ꯃꯤꯌꯥꯝꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯀꯣ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯇꯥꯡ 8ꯗꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯑꯃ ꯂꯩꯅꯔꯀꯥꯟꯗ ꯁꯨ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯡꯒꯠꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯉꯥꯡꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯎꯖꯕꯗꯗꯤ ꯁꯦꯟꯇꯔꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯒꯦꯔꯥ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯁꯦꯟꯇꯔꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ
ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏ ꯅꯥꯀꯜ ꯑꯃꯗ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕꯁꯤꯃꯗꯤ ꯃꯤꯌꯥꯝꯅ ꯁꯪꯁꯪꯅ ꯂꯣꯏ ꯎꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯀꯩꯀꯩꯁꯤ ꯊꯥꯖꯕꯁꯤ ꯃꯤꯌꯥꯝꯅ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯃꯈꯥ ꯇꯥꯖꯅꯤꯡꯕꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯔꯣꯏ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯨꯖꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯏꯔꯥꯡꯁꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤꯁꯤꯡꯗ ꯕꯤꯂꯣꯡꯁ ꯇꯧꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯄꯨꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯒꯗꯕꯅꯦꯕ ꯋꯥꯐꯝ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯐꯥꯎꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯑꯩꯈꯣꯏ ꯈꯨꯌꯦꯛ ꯄꯤꯔꯀꯥꯟꯗ ꯄꯤꯁꯤꯟꯈꯤꯕꯒꯤ ꯆꯤꯔꯣꯜ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯤꯔꯣꯜꯁꯤꯗꯩꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯅ ꯄꯤꯁꯤꯜꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯈꯟꯅꯕ ꯑꯃꯁꯨꯡ ꯅꯩꯅꯕ ꯂꯩꯇ꯭ꯔꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯉꯁꯤ ꯊꯦꯡꯅꯕꯗꯨꯗ ꯑꯣꯖꯥ ꯃꯗꯨꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯒꯦ? ꯁꯤꯒꯤꯁꯤ ꯃꯣꯏꯗꯤ ꯃꯔꯨꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯉꯩꯗ ꯃꯣꯏ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯣꯛꯅꯕ ꯍꯣꯠꯅꯅꯤ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯝꯅꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯗꯤꯃꯥꯟꯗꯨ ꯄꯤꯔꯒꯗꯤ ꯃꯣꯏ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯏꯔꯥꯡꯗꯨ ꯊꯣꯛꯏꯉꯩꯗꯤ ꯄꯤꯔꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕ ꯏꯟꯗꯤꯀꯦꯁꯟꯅꯦꯕꯨ ꯍꯌꯦꯡꯒꯨꯝꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯉꯁꯤꯒꯨꯝꯕꯒꯤ ꯅꯨꯡꯗꯥꯡꯗ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯈꯤꯕꯗꯨ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯄꯣꯠ ꯑꯃꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯎꯠꯂꯀꯥꯟꯗ ꯃꯣꯏ ꯄꯥꯝꯃꯤꯗꯨ ꯄꯤꯔꯒ ꯊꯦꯝꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯝꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯊꯣꯛꯏꯕꯁꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯎꯁꯤ ꯇꯥꯍꯟꯅꯕ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯐꯪꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤꯁꯨ ꯈꯔ ꯈꯟꯊꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯀꯩꯅꯣꯗ ꯁꯨꯕ ꯑꯣꯏꯒꯦꯔꯥ ꯄꯤ ꯗꯤ ꯑꯦꯐꯄꯨ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯁꯤ ꯂꯨꯆꯤꯡꯕꯁꯨ ꯂꯣꯏꯅꯕ ꯑꯃ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯕ ꯃꯄꯥꯟꯗꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯃꯥꯗꯒꯤ ꯂꯥꯛꯄ ꯃꯤ ꯉꯥꯛꯇꯅꯤꯅ ꯐꯣꯔꯦꯅꯔꯁ ꯉꯥꯛꯇꯅꯤꯗꯅꯀꯣ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯒ ꯐꯣꯔꯦꯅꯔꯁꯤꯡꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯒꯗꯒꯦꯗꯣ ꯏꯟꯗꯤꯌꯥꯅ ꯃꯗꯨꯗꯤ ꯃꯣꯏꯒꯤ ꯋꯤꯁꯗꯝ ꯁꯤꯖꯤꯟꯅꯔꯒ ꯈꯟꯖꯔꯁꯅꯨꯀꯣ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯅꯁꯨ ꯃꯥꯒꯤ ꯂꯧꯒꯗꯕ ꯁ꯭ꯇꯦꯞꯁꯤ ꯐꯖꯅ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯃꯣꯏꯁꯨ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯒꯦ ꯀꯥꯏꯗꯨ ꯈꯔ ꯈꯟꯊꯕꯗꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤ ꯗꯦꯠ ꯏꯁ ꯄꯤꯄꯜꯁ ꯋꯥꯔꯒꯨꯝꯕꯅꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯈꯨꯠꯂꯥꯏ ꯄꯤꯌꯨꯁꯤ ꯃꯤ ꯍꯥꯏꯗꯕ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯤꯐꯥꯎ ꯂꯣꯏ ꯍꯥꯏꯒꯠꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯅꯤ ꯃꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯗꯩ ꯗꯦꯜꯂꯤꯒꯤ ꯂꯥꯛꯏꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯑꯁꯥꯝ ꯐꯣꯔꯁꯅ ꯆꯪꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯂꯣꯏ ꯊꯤꯡꯒꯠꯂꯛꯏꯁꯤꯅꯦꯕ ꯃꯁꯤ ꯈꯪꯉꯒ ꯃꯥꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯁꯦ ꯋꯦꯠꯁꯤ ꯌꯦꯡꯕꯤ ꯇꯥꯔꯦꯗꯅ ꯂꯝꯗꯝꯁꯤꯒꯤ ꯁꯤꯇꯤꯖꯟꯒ ꯃꯄꯥꯟꯒꯤ ꯂꯩꯔꯤꯁꯤꯡꯁꯤꯒ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯑꯣꯏꯒꯦꯔꯥ ꯖꯤꯇꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗ ꯀꯔꯝꯕꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯔꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯒꯗꯒꯦ ꯑꯗꯨ ꯃꯣꯏꯒꯤ ꯋꯤꯁꯗꯝꯗꯨ ꯁꯤꯖꯤꯟꯅꯔꯒ ꯈꯟꯖꯔꯁꯅꯨꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩ ꯃꯊꯪꯁꯤ ꯑꯣꯖꯥ ꯂꯥꯟꯆꯥꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯣꯖꯥ ꯂꯥꯟꯆꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤ 4 days ꯂꯝꯗꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯉꯁꯤ ꯉꯔꯥꯡ ꯊꯨꯡꯅ ꯃꯇꯨꯡꯗ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯣꯁꯤꯡ ꯎꯅꯈ꯭ꯔꯦ ꯂꯣꯏꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯥꯎꯕ ꯆꯠꯂꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯂꯤꯗꯔꯁꯤꯡ ꯑꯗꯨ ꯎꯅꯈ꯭ꯔꯦ ꯑꯗꯨ ꯎꯅꯔꯒꯁꯨ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯐꯝꯁꯦ ꯈꯨꯗꯛꯇ ꯃꯥꯅ ꯂꯥꯛꯄ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯇꯥꯡ 3ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ? ꯍꯧꯖꯤꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯄꯜꯂꯤꯕ ꯊꯔꯗ ꯀꯂꯝꯗ ꯏꯪꯂꯤꯁꯀꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯛꯏꯕꯁꯦ ꯑꯣꯇꯣꯅꯣꯃꯤ ꯑꯃꯈꯛꯅꯤ ꯀꯣ they are demanding cookies are demanding an autonomy of some kind of kind haire then after that moina haisi we will consider it haisi karino aduna madugi consider tawni hairabna cookie gi autonomy sina mean tawrisi karino ba autonomy is the mean tawduisi karino ba aduga hairiba autonomy du da magi piriba territorial nataga any kind of autonomy do clarify tawdu bawdi I miyamna yam checkinna objector ga leibam thoeba we should not be satisfied with any akoina kaheta magi comments or man harmi besing do written sunattabanina akoiga maitegi oina collective oina akoina changa kanda akoigi oiba collective opinion or the proposal lo thamakanda point of bargaining say cookie gidi suga yaudna moin stick tawdna hajiki autonomy to the MLA tara dagina loinam stick taw leire akoina karai de stick tawdaga haiba autonomy se tooth and nail aikoi yaning de habisi utpatai madam di
cookie hariba term se gazette na akoi mase approve tawba term nate aduga yam luriban masigi manung tribe mayam lay aduna akoi na haigadi if makoi na federal asymmetrical federalism amagi mangmang bata taragadi aikoi try macha moina hawdi thadau singna khongchai singna cookie harga control mayam sigi chap chaba aduga somna north list chap chaba Manipur singda tribe macha khudimaki autonomy peace habidi akoi yai aduga ethnicization tawraga tribe achau macha singbo achau bana yoshal laga discriminate tawraga matam pumbagi amuk another political game ama hauraga madugi khudong sabadu lauraga hariba India gi government na akoi masegi marta singchep thaba amaga yengthina halakanda Manipur se militarization tawrakanda akoi gi apamba aningba mayam se military gi power na namsel laga thamgani haibagi mong ama akoi da faudi base masi Amit Shah ne clarify to humthoi aduni mana sengdokpam thoi masi karino kari tawbono mana sangai express na ama haiba changuba mayam dana ama haijan basina taba yang clear oiba picture ma akoi da mana piba tai oza kai mamang do za da lebi da thobji wafam do akoi za hoi lai bei rang se thui bei rang sida akoi kanglup khuding ge ni sing marak sida akoi Assam rifle si kang no su chane ba akoi militant sing da akoi mateng pangsini nongoi kapsin da mong da Assam rifle nongoi kaplak pa da praja sing pawa si bi yaure pole ba wafam kai ama Assam rifle gi gari da na da central paramilitary force gi gari da nongoi phawa hapu pu bi praja me thing ba pha gi to to wi ga tarak pa sigu ma am le kan da akoi labi shok da phawa akoi dam sing mai ra pa mayam da thola kanda security force habidi akham na koi paramilitary force singi gari phaw check to ba thinggi thau chengchel isla oza sedi oza gadar bisu sai thamja ke do oza gi meng di hai ba phum si wa yeng ga Amit Shah lakpadi akoi da thoidon bu khalong ke hawjing luri bati Manipur ta me gi tang ahum thoki base mase vice president la ami have the koi khange so is there any relation between the May Trigi Mayhem Siga Vice President Lakpasiga coincidental oina sum chana rupran nataga is there any hidden agenda na laibam toi amana army in ship lakpanu mitta Manipur gi mai chakwe hengali sine kari no why then we heard that it may be right or wrong but even Ajit Doval bola ame hare adu etagati is there any conspiracy or is there any hidden agenda auji akoi kamna bu matam je akoi na ure manam di yum thari ba singsida Assam Rifles se already involved yam tawre we have seen it adu etati Assam Rifle na uyung makhongda natraga se handakta akoina phone da phangiba kaino do akoigi phone da phangba matamda akoigi kai haitare magi recorded cookie gi lalohpaga major manba mayangi English khunganga amaga tawrakan da akoina tariba voice na noi attack tawro akoi la o haibagi maung da hainari basina taribadi ani sigi mate total understanding lai ngarang sugunu da taw matamda koin tai se Assam Rifles ki lai ba mi singsi kano dagi matak dagi kapthar ga akoi mi manga si sok panena haire allegation di adu laire how far it is true that is clarified over changi aduna miyam na hoji Assam Rifle de ki ribase Assam Rifle being under the home ministry hoji Amit Shah na Assam Rifle involved tori bai sigi matang da clarification amukta pihan biram why Assam Rifles are involved ha akoi gi hoji lai riba ethnic unrest kamai to the tholopano masi military gi akoi bu kanni na lakpi ba mayam sina akoi de nomai maton nan ma yum mai thai se kai no masi matang da maitai sing ne yamna khwai gi mi pai ba se sine hawji lamdam se thui ba thodo ba thok sing sima da akoi social activist akoi oza lancha amusung social scientist oza de bi license na akoi ngasi gi thui ba thodo ba thok sing lamdam se thekre bi sing da toman da mo sing bi be mi da da oza ni thak ba phongdu seri lo na oza ni ga thumle ba mo asi hai ta ga di hawji thui ba lamdam se thui bi irang asi da central paramilitary force singa akoi tongan na akaknaba kanglup amda tongsilaganda chathara bra haiba wafam sing phongdor puloena hawji union home minister Amit Shah gi ipani khongset asina lamdam asida oidi film asida tangdure taba shanti amadi ngasi haye simung phawda propang mo ya wafam sing phongdong nari aduba hawji oidi birang asi bibung khudi mo na thu mo tam shanti da hanji lakpa aduga tangdure taba hana gi pusida mahu sagam dai minere ba kanglup masen nusi chana dai minaba basi miyang ya pam badi oidi adubu thoibu thogo basi kari oida kadge ba lenga na Manipur lenga na kari kan ba phep lor kadge madugi makuda praja sing na kari khalbi ha badi ekoi puna mo na ngai minaba thu ta